ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯁꯦꯡꯗꯣꯛꯆꯒꯦ ꯉꯔꯥꯡ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯒꯤ ꯍꯪꯉꯣꯏ ꯆꯣꯡꯍꯜꯂꯤꯅ ꯇꯧꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯩ ꯃꯃꯥꯅꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯦꯟꯊꯥ ꯃꯅꯨꯡꯃꯛꯇꯗ ꯏꯆꯥꯁꯤꯗ ꯅꯠꯇꯕ ꯋꯥꯍꯩ ꯕꯗꯅꯥꯝ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯡꯂꯝ ꯆꯥꯗꯕ ꯑꯣꯖꯥꯗ ꯁꯪꯒꯝ ꯅꯞꯄꯩꯅꯤ ꯃꯦꯗꯥꯝꯗ ꯁꯪꯒꯝ ꯂꯪꯖꯜꯂꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯃꯆꯥ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯤꯡꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯍꯪꯉꯣꯏ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯣꯡꯍꯜꯂꯨꯕꯩꯅꯤꯅ ꯇꯧꯁꯟꯅꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩ ꯍꯥꯏꯍꯟꯖꯅꯤꯡꯗꯦ ꯑꯩ ꯏꯆꯥꯁꯦ ꯌꯥꯝꯅ ꯀꯥꯡꯂꯝ ꯆꯥꯗꯕ ꯂꯝꯍꯦꯟꯕ ꯍꯥꯏꯕ ꯏꯟꯗꯕ ꯑꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯔꯛꯄ ꯃꯌꯥꯝꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨ ꯏꯁꯥꯒꯤ ꯏꯆꯥꯗ ꯊꯣꯛꯄꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯐꯥꯎꯅꯤ ꯍꯥꯏꯗꯨꯁꯨ ꯏꯆꯥꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯏꯆꯥꯕꯨ ꯁꯨꯃꯥꯏꯅ ꯕꯗꯅꯥꯝ ꯇꯧꯕꯤꯒꯅꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯊꯤꯗꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯨꯔꯛꯏꯕ ꯃꯦꯗꯥꯝ ꯂꯛꯁꯃꯤꯁꯦ ꯃꯥ ꯀꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯇꯧꯁꯟꯅꯕꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩ ꯏꯆꯥ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅ ꯇꯧꯕꯤꯕꯁꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯁꯦꯡꯕ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩ ꯏꯆꯥꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯌꯦꯡꯕꯤꯌꯨ ꯃꯥ ꯍꯧꯖꯤꯛ ꯍꯧꯒꯠꯄ ꯉꯝꯗꯦ ꯉꯁꯤꯃꯛꯁꯨ ꯃꯁꯥ ꯁꯥꯒꯠꯇꯅ ꯑꯌꯨꯛꯇꯩ ꯐꯦꯕꯔ ꯂꯥꯛꯇꯅ ꯀꯥꯡꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯍꯧꯖꯤꯛ ꯄꯨꯊꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯁꯥꯁꯦ ꯁꯥꯒꯠꯇꯅ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯂꯩꯔꯤꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯔꯦꯝꯅꯗꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝ ꯎꯁꯤꯠꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯦꯟꯊꯥ ꯃꯆꯥꯁꯤꯡꯃꯛꯅꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯟꯗ ꯂꯩꯔꯤꯕ ꯇꯦꯟꯊꯥꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯂꯛꯅꯕꯤꯕꯩ ꯃꯑꯣꯡꯗ ꯅꯆꯥ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯅꯆꯥ ꯃꯤꯡꯆꯠ ꯇꯥꯍꯜꯍꯟꯅꯤꯡꯗꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯏꯕꯤꯅꯨ ꯑꯩ ꯏꯆꯥ ꯕꯗꯅꯥꯝ ꯇꯧꯕꯤꯅꯨ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯇꯦꯟꯖꯔꯒꯦ